ꯒꯥꯔꯤ ꯂꯨꯛ ꯁꯤ ꯂꯩꯔꯦ ꯑꯦꯛꯁꯇꯔꯅꯦꯜ ꯃꯥꯏꯛ ꯍꯥꯞꯇꯕꯅꯤꯅ ꯃꯈꯣꯟꯁꯤꯗꯤ ꯌꯥꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯌꯦꯡꯉꯁꯦ ꯋꯥ ꯅꯨꯡ ꯀꯣꯟꯅ ꯉꯥꯡꯉꯛꯑꯅꯤ ꯗꯥꯏꯔꯦꯛ ꯇꯦꯁ ꯗ꯭ꯔꯥꯏꯚꯅꯤ ꯍꯥꯟꯅ ꯇꯧꯗꯣꯏꯁꯦ ꯔꯥꯎꯟ ꯑꯃ ꯍꯥꯟꯅ ꯆꯠꯁꯤꯔ ꯒꯥꯔꯤ ꯁꯤ ꯂꯩꯔꯦ ꯀꯩꯅꯣ ꯐꯖꯔꯦ ꯂꯥꯎ ꯔꯣꯁꯟ ꯌꯥꯎꯔꯦ ꯍꯟꯗꯛ ꯌꯥꯎꯁꯪꯒꯤꯁꯨ ꯁꯣꯒ ꯍꯥꯡꯕꯒ ꯂꯣꯏ ꯀꯥꯎꯔꯦꯗ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯁꯦ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯈꯪꯗꯦ ꯅꯣꯡꯊꯛꯄ꯭ꯔꯥ ꯅꯣꯟꯊꯗꯕ꯭ꯔꯥ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯗꯨꯒ ꯑꯦꯛꯁꯇꯔꯅꯦꯜ ꯃꯥꯏꯛ ꯍꯥꯞꯇꯕꯅꯤꯅ ꯃꯈꯣꯟꯁꯤꯗꯤ ꯌꯥꯔꯝꯃꯔꯣꯏ ꯋꯥꯏꯔꯒꯦ mày tha rồi đấy vô mà tiến nhanh rồi đấy trong mày tha ba iPhone nó nắm đi nè thằng ơi đi tiền rơi đấy hết quản lý chi đi không ấy mathakta ama namam lei ba adu thek nam tare maton record ada side namanga na on ani thongna lei bai tare mathaki button re one click ta ko off lei ramaga ko adum on tak lau la ka da si kung ji am noi te tong wa gear pan ma do character listen ma chan de ba fuga thaman da na ba brake ni na hona du yam thang ka tra dia kre ba thò đi à rồi thằng ông thò là cái company di mana ni oh di mana loh kan Gile Chân là như hoa xí lúc là rồi tên có thập bận ngoài là cái thế. Ôi mà thang ngầm đúng hoàn thế. Thao ăn cho lâu rồi kìa. Ôi bầm đến gì lấy gì. Ai đi ôi bầm gây gì. Mà mang giày cho dù hàng cái hàng này siêu ôi bầm gì quá nó hàng mà này vậy. Rồi khăng đi. Kìa mèo đấy. Cụt rè. Trong hoa kìa. tum hogla kanda pung tari makai da hogla duga maya lokho bacha lore maya lokho pe video na me adu vlog tu na haing ayu thaga pan nang lenge ba si na ngasi editor thaga pe nyang ati pe pung tai je pung ohum makhai muk ta re ba adu tum re tum hogla ga
ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯗꯤꯂꯤꯚꯔꯤ ꯈꯔ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯒ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯕꯥ ꯁꯦꯝꯗꯣꯛꯑꯝꯃꯤꯁꯦ ꯃꯔꯒꯥꯠꯁꯦ ꯁꯤꯒꯤ ꯃꯔꯒꯥꯠꯁꯤꯃ ꯍꯥꯞꯆꯜꯂꯝꯃꯦꯕ ꯍꯥꯟꯅꯗꯤ ꯑꯗꯨꯒ ꯆꯦꯟ ꯀꯣꯕꯔꯁꯦ ꯁꯤꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯍꯥꯞꯄꯝꯃꯦꯕ ꯍꯥꯟꯅ ꯌꯣꯠꯀꯤ ꯁꯦꯝꯃꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯃꯔꯒꯥꯠꯇꯣ ꯍꯥꯞꯄꯛꯄꯅꯦꯕ ꯀꯦꯜꯍꯧꯔꯤ ꯑꯩꯈꯣꯏ ꯗꯗꯥꯅ ꯊꯧꯔ ꯂꯥꯛꯄ ꯗꯗꯥꯅ ꯊꯤꯜꯂꯛꯄꯅꯦꯕ ꯁꯦꯟꯖꯔ ꯁꯨꯝ ꯁꯦꯝꯗꯣꯛꯑꯝꯃꯦ ꯇꯣ ꯁꯤꯗꯤ ꯐꯖꯔꯕꯅꯦꯍꯦ ꯐꯖꯗ꯭ꯔꯥ ꯀꯗꯥꯏꯗꯤ ꯊꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯁꯤ ꯌꯣꯠꯅꯦꯕ ꯊꯥ ꯊꯥ ꯂꯥꯎꯕ ꯌꯣꯠ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯤ ꯃꯈꯥꯒꯤ ꯁꯦꯟꯖꯔ ꯄꯥꯔꯠꯁꯦ ꯁꯤ ꯃꯐ꯭ꯂꯔ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯛꯑꯦꯕ ꯍꯥꯏꯗꯤ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯄꯥꯛꯅ ꯂꯩꯕꯅꯦꯕ ꯃꯐ꯭ꯂꯔꯁꯦ ꯑꯗꯣ ꯁꯤꯗ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯩꯕꯅꯦ ꯑꯗꯨꯒ ꯁꯤꯗꯤ ꯖꯁ ꯂꯨꯛꯀꯤ ꯋꯥꯅꯦꯕ ꯁꯤ ꯀꯔꯤ ꯃꯁꯥꯒ ꯀꯛꯊꯠꯀꯦ ꯆꯥꯗꯀꯣ ꯃꯈꯣꯟꯗꯤ ꯁꯨꯡꯍꯧ ꯍꯧꯔꯔꯣꯏꯕ ꯁꯤꯗꯤ ꯁꯨꯝ ꯂꯨꯛꯀꯤ ꯃꯈꯣꯟꯗꯤ ꯁꯤꯗ ꯂꯣꯏ ꯐꯥꯈ꯭ꯔꯕꯅꯦꯕ ꯃꯈꯣꯟ ꯍꯧꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯤ ꯃꯥꯔꯛꯁꯤꯅ ꯁꯤꯒꯤ ꯃꯥꯔꯛꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯗ꯭ꯔꯣꯌꯤꯡꯗ ꯌꯦꯛꯏ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯆꯦꯆꯦꯁ ꯂꯥꯛꯏꯕ ꯁꯦꯞꯁꯦ ꯁꯤꯒꯤꯅꯦꯕ ꯈꯔ ꯀꯣꯜꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯕꯦꯟ ꯈꯔ ꯂꯩꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯁꯤꯗ ꯕꯦꯟ ꯈꯔ ꯂꯩꯇ꯭ꯔꯥ ꯁꯤ ꯕꯦꯟ ꯂꯩꯕꯁꯤ ꯇꯣꯡꯊꯣꯛꯍꯟꯕꯅꯦꯕ ꯁꯤꯒꯤ ꯗ꯭ꯔꯣꯌꯤꯡꯅꯦꯕ ꯑꯗꯨꯒ ꯔꯥꯎꯟ ꯑꯃ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄꯗꯨꯅ ꯁꯤꯒꯤ ꯗ꯭ꯔꯣꯌꯤꯡꯗꯨ ꯑꯣꯏꯗꯣꯏꯕ ꯁꯤꯗ ꯈꯔ ꯊꯦꯛꯄꯅꯦ ꯁꯤꯗ ꯈꯔ ꯊꯦꯛꯄꯅꯦ ꯁꯤꯗ ꯈꯔ ꯊꯦꯛꯄꯅꯦ ꯑꯗꯨꯒ ꯃꯥर्क्ꯁ ꯑꯃ ꯁꯥꯕꯗꯣ ꯀꯩꯅꯣꯒꯤ ꯑꯦ ꯐꯤꯜꯇꯔꯒꯤ ꯇꯧꯔꯒ ꯃꯥर्क्ꯁ ꯑꯃ ꯁꯥꯕꯗꯨꯅ ꯁꯤꯒꯤ ꯃꯥर्क्ꯁꯤꯅꯦꯕ ꯑꯗꯣ ꯁꯤ ꯃꯅꯨꯡꯗ ꯖꯥꯂꯤꯗꯨꯅ ꯁꯤꯗ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯁꯤ ꯃꯅꯨꯡꯗ ꯑꯦꯌꯔ ꯐꯤꯜꯇꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯀꯣ ꯏꯁꯤꯡꯗꯤ ꯆꯪꯍꯟꯗꯕ ꯅꯨꯡꯁꯤꯠꯇꯤ ꯆꯪꯍꯟꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯕꯅꯦꯕ ꯀꯩꯒꯨꯝꯕ ꯒꯥꯔꯤ ꯆꯥꯝꯕ ꯈꯣꯠꯄ ꯇꯧꯕꯗ ꯁꯤꯗ ꯏꯁꯤꯡ ꯀꯥꯞꯊꯣꯛ ꯃꯇꯝꯗ ꯏꯁꯤꯡꯗꯤ ꯆꯪꯕ ꯉꯝꯃꯣꯏꯕ ꯕ꯭ꯂꯣꯛꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯩꯍꯟꯕꯅꯦꯕ ꯑꯩꯅ ꯑꯗꯣ ꯃꯊꯛꯀꯤ ꯚ꯭ꯌꯨ ꯁꯤꯠꯀꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯚꯤ ꯂꯥꯛꯑꯒ ꯁꯤꯗꯩ ꯄꯥꯛꯊꯣꯛꯍꯟꯈꯤꯕꯗꯣ ꯃꯊꯛꯀꯤ ꯚ꯭ꯌꯨ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯩꯅ ꯗ꯭ꯔꯣꯌꯤꯡꯗ ꯌꯦꯛꯊꯣꯛꯄꯗꯣ ꯗ꯭ꯔꯣꯌꯤꯡꯗꯨꯒꯗꯤ ꯆꯞ ꯃꯥꯟꯅꯅ ꯇꯥ ꯃꯥꯜꯂꯦꯀꯣ ꯁꯥꯏꯠ ꯂꯥꯏꯠꯁꯦ ꯍꯥꯟꯅ ꯁꯤꯗ ꯄꯥꯜꯂꯝꯃꯤꯗꯀꯣ ꯁꯥꯏꯠ ꯂꯥꯏꯠꯁꯦ ꯁꯤꯁꯦ ꯃꯤ ꯀꯥꯈꯠ ꯀꯨꯝꯗ ꯇꯧꯕꯗꯣꯀꯣ ꯈꯣꯡꯗ ꯑꯗꯨꯝ ꯊꯦꯡꯕ ꯈꯣꯡ ꯊꯦꯡꯐꯝꯗ ꯂꯩꯕꯗꯗꯤ ꯄꯥꯇꯦꯛꯇ ꯇꯦꯛꯄ ꯑꯗꯣ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯤꯗ ꯍꯥꯞꯆꯜꯂꯒ ꯁꯥꯏꯠ ꯂꯥꯏꯠꯅ ꯁꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯀꯤꯁꯦ ꯁꯤ ꯃꯅꯥꯛꯇ ꯄꯥꯏꯍꯟꯈ꯭ꯔꯦꯕ ꯂꯨꯛꯇꯤ ꯁꯤꯁꯨ ꯑꯗꯨꯝ ꯃꯩ ꯇꯥꯔꯤꯗ ꯌꯥꯏꯗꯀꯣ ꯊꯧꯔꯛꯄ ꯃꯇꯝꯗ ꯐꯖꯕꯅꯦ ꯆꯛꯀꯥꯁꯤ ꯏꯍꯥꯡ ꯎꯔꯒ ꯎꯪꯈꯥꯏꯔꯛꯄꯗꯀꯣ ꯇꯦꯡꯀꯤ ꯁꯨꯒꯠꯂꯦ ꯑꯗꯣ ꯁꯤ ꯂꯩꯔꯦꯗꯣ ꯁꯨꯒꯠꯂꯤꯁꯦ ꯁꯤ ꯔꯪ ꯑꯗꯨꯝ ꯀꯥꯞꯇ꯭ꯔꯦꯕ ꯑꯩꯅ ꯁ꯭ꯇꯤꯀꯔ ꯑꯣꯏꯅ ꯅꯞꯄꯒꯦ ꯍꯥꯏꯔꯕ ꯕꯕꯥꯗ ꯁ꯭ꯇꯤꯀꯔ ꯑꯣꯏꯅ ꯅꯞꯁꯜꯂꯁꯦꯅ ꯁꯥꯁꯤꯒ ꯁꯤꯁꯨ ꯁꯨꯒꯠꯄꯅꯦꯕ ꯂꯣꯏꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣ